Thoungna strike TOUBAGI SARUK OINA Sinmi Singna Lambida Thoklaktuna highway Thingjinkhre banking insurance postal amasung construction gumba public service sector singda thabak toriba Sinmi Sing yauna Sinmi Miyoi Koti Kunmanga Henangasi LEIBAK SINBA Thoungna general strike Chathakre Union Kayagi Sinmi Singna government ki anti-worker, anti-farmers amasung anti-national pro-corporate policy ki mayukta chathariba asina LEIBAK asike ayamba mafam singda nationwide strike haina service singda akaiba pikre forum trade union tara amasung makhoigi associate singna ngasigi nationwide general strike kauraba matungda ngasi asi strike chathakibani haina phongdorakre general strike asida tungan ba mafam kayagi sinmi miyoi crore kunmanga hena saruk yari loinina LEIBAK SINBA Thoungna lomi sing amasung khungangi sinmi kaya amasung general strike asibu saruk yaki haina all india trade union congress ki amarjit corona PTI gi khutangda phongdorakre loinina RSS ka mari leneba Bharatiya Mazdoor Sangh BMS na general strike asida saruk yaki de masi rajniti gi oiba thodok amani haina phongdoki